New Second Sagaliba Government Quarters in Yingshin Gray. Cluster Development Program in Matanga, no Magioba Awareness Program Pangtokre. President Draupadi Murmuna, Aizolda Indian Institute of Mass Communication Northeast Campus Nasi Hangdokre. Loidana, KYWAC Wobogai Kadazitna FC Kaksin Kunobu Maitiba Pikre. Mapungay Palo Birase. Porompata Sagaliba Cancer Hospital Amadi New Second Hariba Government Quarters in Ipibang Ngasi, Chief Minister N. Biren Masamak na Hakteng na Satuna Yengsin Gray. Chief Minister Kongsaduda Minister L. Susindro Maitei, Chief Secretary Dr. Rajesh Kumar Amadiate Official Singsu Kongloi Oiki. Chief Minister N. Biren Ngasi Kongsap Manungda Pongdo Kibada. State asida Cancer Hospital ama lingba habisi yamna kuina mangduna laklaba manglan amani. Lengak asna Cancer Hospital asi mathang sahigi March tha phawgi manungda sanganaba pandam thamli. Masina lamdam asigi miyamna cancer layeng nabagidama mapalamda chathosasin tawbada awaba khudong chadaba kaya mai naribasi khara makai phalagani haiki. Di Bombay da sale anabala yang bagi gua tu dina tu. Laibam gi kari gi madu gi journey da wari batingi ba paisa mayam problem je kalakan masin da lengkat kena ko na khalag lak se kuira bina tu sona san bi na mayam ma teng da gi si ko PPP model da public as kalam be gi je ko na putho ka na gi company si to America gi kari gi mayam mo international level gi organization ni na yamna aduna machine we were targeting by Mars. Na even Mars ki stage of machine innovate over ki target and machine there gadi Manipur ki like laira adagi cancer na ba khopri maya mapa da sali ba basat tingi pa lai bhangya wa ba lai ri ba doctor contact ki wa ri ba lai dai sigi mayam sigi khara khai di sap kore ni na New Second Hariba lenga ki quarter singi matang da paladuna Chief Minister na hai Quarter block sing asisu mathang sahigi March tha phawda loisilagani masida natana atopa block kharasu sahi lisingani kunmari gi mamang da saba loiduna miyamda khusina ba pandam thamli haina su Chief Minister na phongdoki ground plus 6 plus 7 floor gini sila ka pura complex hai ana mesde the at this government employee hana gidu de gisaru tara hena hambasal kada floor ma be room kada ana madugi bawone ya nungai hoji mogi hana sida le rambasing do fra langol do sarka na mogi accommodation igre mogi lainenum function gre aduga sida da si loirga di government employees na mogi ba yungi level na tabi ko war yu me amse at least 70-80% short Health and IPI Minister Dr. S. Ranjana Hai Miyamda awareness phanganbada media na soba thodang lori wapam asing ase Minister Dr. S. Ranjana Imphal West ki Lamphel Sana Kaithel leiba masagi yumda state asing mafang kharada dengue leina sandorok paga mari leina pangthokpa pawgi mifam amada minister na phongdokhibani mahana makhata kibada ngasi pangtholeba pawgi mifam ase state asida dengue gi case khara thengnari basigi status miyamda khanganabagi pandamda pangthokpani dengue case ase control tongnaba health department lakhapa yaba thabak sing lokhatli leina sandoli mafamda surveillance team thaduna yengsin bagaloyana awareness measures sing lokhatli Masidana tana Maiku Kaptopaki Tabak Susatari, Minister Makata Duna, Stay Asida, Sahi Oina Narang November Home Powder, Mioi Quaidagi Yambo Oina Mioi Sohum Yankaini Pan Tenere, Maramaduna, Miyamna Kang Macha Pokadaba, Atumba Ising Tambiganu. Dengue Hariba Lena si Edis Haiba Kang Makalas na Sikpadagi Topani, Hariba Kang Makalasi. Ngalingai matamdana hena sikpa kangni aikoina tumba matamda kangkhal sijina si isu asigi matangda miyamna khangdrabadi paikhatliba thabaksing mahai phangloi haiki ngasigi pawgi miphamadda National Health Mission Manipur State Mission Director Dr. Somojit Ningombam Additional Director Deputy Director Sing State Malaria Officer Sing NISM amadi Health Department ke official sing chu sarup yaki Kaksing ge SDO SDM Okram Sandhyaranina Sahi asigi October 3 thokiba notice amagi matungina Kaksing subdivision gi jurisdiction da Sandel amasung Technopal district tharibasing numit 3 ni gi manungda lokthokkadabani haina khangan khibagi matungina ngarang DC Kaksing Somoji Salam amasung SDO Kaksing anina lusing ba kangbu amana police personnel singaloyana laktuna muthatkre hairi
Nakal amaromda DC Kaksing amasung SDO Kaksing sathakiba thong adubu Tribal Rights Protection Committee Sandel and Technopal District ki Maikai dagi akan mamongda yaningda upungdo pagaloyana numitarani ki manungda DC amasung SDO Kaksing suspend tawdrabadi khongjang changsilagani haina ngarang numidang molnoida pangthokpa pawmising unaba amada Manipur lenga ki puning singsilakli Pawmising unaba da Tribal Rights Protection Committee Sandel and Technopal District Vice President Shi Rumthang Mate na phongdorapada SDO Kaksing na sahi asigi October 3 ta notice thoraki hairiba notice adubo yaningdaba phongdokpo oina Manipur lenga ki CM Letpa Hakip Minister TA and Health SS Olis MLA 41 Sandel Eshi Commissioner of Revenue Department Government of Manipur Chief Conservator Department of Forest Government of Manipur Amadi Deputy Commissioners of Kaksing District Technopal District Sandel District tasu memorandum amamam sahi asigi October 3 doida pisinki memorandum aduda Technopal District ki Chingkhong singda khundariba singi khulsing asi matang kayagi mamangdagi Hill Areas Village Authority Act na recognize tawduna lakpani khulsing asi khunja singna Hill House Tax Sakut Thorangi Sampam Singh Amadi Administrative Affairs Kudingma Khulsing asina hek leirakpadagi Sandel Amadi Technopal Deputy Commissioner Singdagi phangduna lakli Tampaki District amatadagi khudong chaba phangkiba leitri Khwaidagi Nauba Mikok Thiba amasung electoral roll daso Khulsing asi Sandel amasung Technopal District ki manungda lei haibana singba wafam sing khanganki masi laina ngasi DC Kaksing amasung SDO na signboard ta Sandel amadi Technopal thaba muthatlaba si Manipurda kangluki irang thoannaba sinbani haina lawjai maramasna DC amasung SDO Kaksing gi mathakta lengakna action lokhatpiu phongdokhi Pawmising unabadu da sarugya kiba Tribal Rights Protection Committee Sandel and Technopal District ki President AK Maring na phongdorapada Technopal amasung Sandel District ki manungda leiriba Molnoi area da ngarang DC Kaksing amasung SDO Kaksing na Technopal amasung Sandel tharamba sing muthalam kiba thawong asi committee ki maikai dagi penda phaujai makhoi gi thawong asi makhata na hairiba mafam asida sathan biganu ngasi dagi numitarani ki manungda DC Kaksing amasung SDO Kaksing bo suspend tobigadabani karigumba committee na haijariba silenga na tabidrabadi committee na makhal makha kaya gi akanba khongjang kaya sangsinjagani maduda thorakpa apha phatagi tekchak Manipur lenga na pujagadabani phongdorakhi aikoida khanganba wonba kaimta leitana asmana DC amasung STO na asmana sathagi ba thodoksi mayam ate lasu yam mi painingai woire aduna sigumba thodoksi akoi mi tarani gi manungda DC amasung STO sibo suspend tawidaba taragadi ama makoi gi mathakta suspend si thambidaba taragadi akoi makha tabata akoi gi hairiba organization akoi Tribal Rights Protection Committee na akanba agitation chathagani loina na masida amang ata thorakpa amadi asoba pan thorku matamda government na asoba daita lobi batabani National Handloom Development Program NISDP Ministry of Textile Government of India ki miyang makhada Manipur Apex Handloom Weavers and Handicrafts Artisans CS Limited Awas na sinduna Cluster Development Program CDP ki matangda nomagi oiba awareness program pangthokre Wangjing Tentha CDP Wangjing Tentha Handloom Cluster implement tobagi marilena Wangjing Wangkhaida leiba Wangjing Ningthogi laibungda pangthokiba ngasi ki tharamadda Manipur Development Society MDS ki chairman sho oiriba Wangjing Tentha SG MLA Paunam Brojen Manipur Apex Handloom Weavers and Handicrafts Artisans CS Limited Awas ki President A. Ronika, Retired Headmaster Tekcham Ramesho, Retired Lecturer T. Babulan amasung Manipur Rural Bank Wangjing Branch Manager KSI Sujit Kumar Singba, Maroiba Miyoi Kana Saruyaki. Tharongi Sharwamo ina Kangal Aba Pishabi Singda Weaver Karsing Chuyen Toki. Ateba mitung oral piraduna MLA Paunam Brojana Hai Wangjing Tentha Kendrasta Nupi Singh Organization si mapangal kana lairi Nupi Singh yoiba phangpham thokpa benefit singsu makhata na phangankigani Kendrasta Handloom gi organization su yamna phajana leitrabanina ngasigi handloom cluster gi Oja singna takliba sing asi mapung phana kanaba lawsi handloom da Manipur si matokrama chakhatpa yagadage haiba hiramda hena miyeng thambinaba ngasidi scheme mayam Yorokliba sini haiki
Nupi khudimang masa masana nupi ni da haiduna tonthana khanjabagi chanabi ama akhoi society asida leibagum tawi masigi wakhalona si thadoksi Delhi dadi ahing nungthil naidana nupi na taxi thoribani malemasi hojikti yamna awon ba thak amada laklabani hairaduna nupi singna maruoiba asoba thodang loba yai haiba si kaubiganu haiki Ibu mengenai itu kita akan diharap kena maksi, anak kau mau ini hebat sih bagi prime minister Narendra Modi jadi ubi laga, kau yang orang itu minister sering orang tu pun berian ubi laga dia pada masih skim kaya amat ada berkena ayi kaya berkena so spesial jauh masih, ada nuki sih dah hebat sekali lagi hebat sekali kamsaja, ada mana pada, apa ya, nuki harga, apa ya kerana maklum dah ayi si nuki ni ko tuan lagi kita ni ko nak kerana soalnya kalau lagi kita ni ko hai bahasa apa isa nak khambat orang tu orang ni, ai tu nupi ni dah, apa tu nupi ni dah, kau cik Delhi tadi nupi nak car mai thau le, ola kasi nupi nak thau le, Uber kasi ai tu taxi sah kasi nupi nak thau le, safety wala yang tu, jadi itu ni saya awam orang adalah apa ni yang safety wala kalau yang hak apa adalah apa ni kalau nupi sih nak coba tukang robo ya, semua masih nak kasi hello ni nak apa? Why not go there? Zaman ini, ayi, imai dia dia cakap sudah pilih masih. Ningol Sako bagi mingda pizet laitiang amadi dakina da lamjel tana bagi sanabi amalal ibasi semdok na bohona minasi haina iponggi president Renu Takhelambam na pongdokre wapamasi Impalis district Koiro Thongju part 2 da leiba Leimarel Kol Imom Sanglenda Pangthokpa Manipurgi sing amasung tamda khundaba kangluk kayagi ningol singbu Chako bagi tharamda phongdokhibani social activist amadi national social icon 2021 kangabam Bijana sponsor toduna pangthokpa tharamaduda Renu na makha taraduna hawkiba sahi khara asida state asida ningol Chako bagi tharamasida kangluk kayagi ningol sing yaurakpa si Aphaba khongthang amani adubu kumai asigi mingda amaga hidana bagi thawang asidi aphaba natte haiki Amaromda Thoramadugi matangda social activist Kangabam Bijana Thoramasi lamdamasta leminari ba phurup singi marakta aphaba mari ama sagana basinbani maroina Thoramasta honggi angang singbusu sakobiri haiki Thoramadugi manungchana imom haina mingthonba lamdamasta sajaba sanitary pad amasu launch tawduna saruk yaba lakibi nupi singda khudol piki Akoi masen amana amagi chaukat lamjen da yaumina se haraga di amana amagi puruk amana amagi chanabi da ikai khunabi bam thokpa adu akoi amana launa raga ngasi tungan baluk tagi amadi tungan ba puruki lakpiri ba koi maitai pangal sing aduga koi tribal sinau kaya amasu ba pange asi singje akoi tungkoina ngaksi khaktagi nataba tungkoina lagadaba matamdasu akoi amatani as whole Manipuri ama oina akoi amatani habase ningo chakobase makha ta bagi matam lakbadasu akoi pangthung minabagi tanza dolomina si hai Tha sigi tang kunma thoidagi numit tarani chupna Moirang Khunauda pangthokadoriba Sangai Festival gi thoranga marilena venue asigi akoibada leiriba lambi thong amadi atai hiram singda daka oiba semjin sajinbagi matangda Kanane bagi mifam MLA Moirang AC Thongam Santina Sir Loduna MLA office Moirang da pangthokre Moirang Philem lekai da leiba MLA office da pangthokibi mifam aduda district administration gi maikai dagi ADM IS Bobby Sharma Police ki maikai dagi SDPO Moirang L Shanti Kumar Moirang municipality amadi Moirang gi manung da leiba tongan ba department ki official sing loyana CSO Maira Paibi sing saruk yaki ngasigi mifam aduda maroina khanaki bo afam singdi Sangai festival asin nangnaba lambi thongi pibam phagahan ba lam koiba singi pungning jingchinaba lam tu nalhanba tourist singi security gidama police na section thorangi thabak paikhatba medical team na festival manung da tholak payaba soengam sing thenganaba medical facility pinaba honaba CSO amasung Maira Paibi singna festival asibu mapung phana pangthokpa ngamnaba gidama asoba thodang lobagaloyana Moirang municipality ga khusam naraga Moirang amadi akoiba ipibam luna nana thamba haiba singa sini Ngasigi mifam aduda tongan ba departments na festival asiga marilena paikhatkadaba thabaksing khanane naraba matungda thabaksing adubu pangthoknaba khusinaki khanane nabagi mifam aduda MLA Thongam Santina phongdokhibada praja miyamna chauraba festival asibu mai paknaba honabada choba thodang lobiyu haikibagaloyana DLO CSO amadi Maira Paibi sida mifam aduda saruk yaduna achoba thodang lobikibagi damak thagatpasu phongdokhi
Schedule Tribe Demand Committee Manipurna Mitai Maitaibu India ki Schedule Tribe list ta yahan gadabani haina Minister MLA Singh Yumda Thomjin duna mateng lobamadi memorandum pisin bagi khongjang sangsalagli basi ki saru oina Pasoi Kendra ki MLA Sapang Kunjakishor ki tera sapam lerakte laiba Yumda Thomjin kre MLA Kunjakishor ki maikai dagi STDCM na sangsaliba demand mapung phana sawali mahaki maikai dagi pangbe aba mateng pangani hayan thajaba pirakre Amaromda SDDCM ki mihut singna Sagolban Kendra ki MLA RK Imo ki yumda thomjin duna memorandum pishin ba changbada MLA masa yumda leiramdabadagi memorandum pishin khidre matam saba ma yenglaga MLA asiga unarnaba hakthengana memorandum pishin gadawri SDDCM na sangsaliba khongjang asiga marilena demand committee asigi Youth Wing ki convener Namairakpam edition na hai Hojik Phawba SDDCM na sangslagliba khongjang asida state ta leiriba miyam Manipulenga ki cabinet minister amadi MLA singi support lep laitana phanglakliba asida demand committee asigi pandamasi sungsoi soidana phangani haibagi chauna thajaba leire nakalamaromda SDDCM na mitai maitaibu India ki schedule tribe list ta yahonnaba haiduna sangslagliba khongjang asi masing yamsilaktraba yelho phuruk oiriba mitai maitaibu constitutional safeguard ama phanganaba honabani lamdamasta punna kundaminariba schedule area gi manung jana leiriba lamdamasita sahi kayadagi punna kundaminariba yelho phuruk singna mapung phana sogatpiu negative oiba comment pibigano haina youth ki convener asna thamlakli phangani abi thajabase ko da madumi confidence yang wangna mase koida hojik leije aduga masi confidence lei haidana ko gi khongjangji akoina tapthabi wafam de khoi leite dum makhatana dum khoi leptuna changsingani hayeng hangsit dum matung leiriba masing suna ko manipur gi MP sing MLA sing khudimaki minister sing khudimaki yumda ko je chatle haraga gi pisan to president ba memorandum se koina pisan jabagi dum khoi lep thajagi dum masida sunatana akoina adum ato to ba khungjang mayama akoina rally gumba natragana ko gi numidangi maira rally or so gi adum ato to makal gi khungjang ji jo ko dum sigi step by step habitai MLA singda MP singda minister singda ko memorandum pisan me kong yai loy ko matung da ma ko gi makata ba khongjing ne ko su sedna ko sanction gari masigi damak manipur gi miya maruina ko maitai singna masigi damak sem tharaga lebina bagi apil do masu tawjagi aduga Myanmar ki family ama niyom kaina se sangmata yauduna naronda Manipur da sanglotuna mauget lanthoknaba honarambadagi ngarang ayuk pung 10 makhai muk tabada mau police na fare hairi faraba Myanmar ki family adu ngarang athengbada more police station da sinaramatung ngasi ayuk maramda Myanmar da halankre hairi Chasat Battalion Assam Rifles na headquarter IJR South ki miyang makhada sinduna Assam Rifles troops singyoiba cyber awareness lecture program ama cyber Jagrukata Diwas ka marilena Kamjong district ki Shiobi IC da pangthokre lecture program adu da social media da tawgada ba toroidaba sing matangda cyber attack tagi ekhoi gi mobile amasung computer sing section na ngangthoknabagi matangda khananina ki Churachampur Battalion Assam Rifles na IJR South ki miyang makhada sinduna Churachampur district ki ti Khongkhai village ki Hengkota Vigilance Awareness Gram Sabha ama Vigilance Awareness Week ki sarwamoina pangthokre Gram Sabha du corruption na wapa ama oiraga jati gi chapkhat khongthang da piriba chaitheng amadi masibu grassroots level dagi muthakhinabagi matangda miyam puna saruk yaminaduna corruption thingnaba amasung corruption miyam da piriba threat singi matangda miyanga wakhal taminabani Gram Sabha du da punna khunja chamtara romna saruk yakhi Ibudau Tangjingi Kubam Leiriba Tangjing Jingdonda Sahi Kudingi Sajibu Tada Manipur ki praja miyamna Ibudau bu khoiramba amadi haikat laikat tamba lakpa matamda hena kudong chanabagidama mithung sanglan ama sanaba peace committee torbung Manipur ki praja na lusingba miyoi 13 na sabat tim amana ngasi mafam aduda chatuna yengsinkre Yangsing Khongsa duga marilena peace committee torbung secretary KS Rajesh na phongdokhibada Manipur government na Ibudau Tangjing Jingda leiraba Ibudau gi khubambu heritage site oina lauthok pirak pasidagi peace committee torbungna mithung sanglan ama sanaba mafam adubu khangdok pagaloyana mafam aduda horamba uri wari napi sing sengdoksare sagadari mafam asi Ibudau gi khubam leiriba dugi hek kha thangbada leiba jingdum amagi matondani Ibudau gi khubamga lapnabana chawrakna 350 meter rom oigani mithung sanglan adugi
पाक पामदी सांगबना 40 into 100 feet ni मिथुंग संगले असिबु साबदा मणिपुरदा लेरिबा मियामना इबुदोगी दमकता खनबिरगा अंगंबा मतेंग तौबियु लेंगाक असिगी चीफ मिनिस्टर अमदी मिनिस्टर एमएलए सिंगनसु अंगंबा मतेंग पीबिनबा पुनिंग चिंगसिनजरी हाइकी Indian Institute of Mass Communication IIMC की North East Campus मिजोरम की आइजोल दंगसे President Draupadi Murmu na hangdokre Short Duration Media and Communication Courses kaloina English Journalism da Diploma course chu campus asina pigadori IIMC asi Government of India ki Ministry of Information and Broadcasting ki makhada autonomous body oina chalaibani IIMC ki regional office mangalei makhoidudi Odisha gi Dhenkamal Mizoram gi Aizol Jammu and Kashmir da ama Kerala gi Kottayam amasung Maharashtra gi Amaravati dani ngasi ki tharmaduda President Draupadi Murmu na haikibada Aizol da Indian Institute of Mass Communication ki permanent campus ama inaugurate tawbada yamna nungaijai media amasung mass communication gi lamda IIMC na anoba idea research na singbagi dynamic learning piragani IIMC North East Campus asi lising intara mathoidagi Mizoram University na piba building amada thaba horakibani campus asi lising intara mangadagi saba horaga lising intara pandaloi singkibani sahi asida English Journalism da North East IIMC campus na anirak shuboy na topper oiki lising champong pumangada Indian Institute of Mass Communication IIMC New Delhi da hangdokibani Union Minister Hardip S. Puri amasung Kerala Chief Minister Pinarayi Vijayan anina punna 15 Urban Mobility UMI India Conference and Expo 2022 ngasi Kochi da hawdokre Government of Kerala amasung Ministry of Housing and Urban Affairs anina punna sinduna Conference and Expo 2022 asi Hotel Grand Hyatt November 3 phawba sathagadori Tharamaduda Union Minister of Housing and Urban and Petroleum and Natural Gas Hardip S. Puri na haikibada City Kunda kilometer sani pantara sangba metro line operate tauri City Kuntaretana kilometer samapan marfu sangba metro line sabai thabak sathari lambi tara mangane ithattara bu Kochi water metro project na samnahan ki bagidama minister na Kochi metro bu thaga paphongdokhi conference asna togadaba maroiba thabak manga lokhatki chakhatpai India magidama warep minai loibagi sanaba amata lehendaba ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖꯀꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕꯅꯤ 2048ꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯒꯤ ꯆꯥꯗ 50ꯗꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯂꯩꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤ ꯍꯥꯏꯈꯤ ngasi angan bayukta Madhya Pradesh ki Betul district ki Jhalar da khamduna leiba bus amada sports utility vehicle amana thengjanbagi thodokta angang ani yauna mioi 13 shire accident adu Betul district headquarter dagi kilometer 13 lom chatlaga leiba Bain surgery road ta thokibani thododu la lekhidraba sing adu ayambana labor sing ngakani makhoi Amaravati dagi mayumda halakibani sports utility vehicle adu thoriba driver adu uirubadagi bus adu da thomjingkibani haina police na phongdorokli thodo adu ngasi ayu anganba pungani adu waida thokibani hairi sanabagi pauda district sports association kaksina sinduna lamjao playground zariba DSA kaksing second division football league ngasi sanakiba match da KYWAC wobagai kadajina FC kaksing kunawu panjal ni panamada thoikre match asigi ahama panjal adu FC kaksing kunawu jersey number 3 motilana match ki mina kuma panchapada sankhi adu mai pakraba team KYWAC ki panjal sing adu na jersey number 8 E Dinkuna minute 35 jersey number 4 M Sitalna minute ni phuni thoi humpuma panamadi humdra taru jersey number 10 Ice Vidyachandra na minute 53 amadi 58 aduga jersey number 5 Rupak Mondumna minute humphumde amadi humdra mapan da sankibani haujaroi bada maroy pam kana pijari Chief Minister N Birena Porompata Sagaliba Cancer Hospital amadi New Second Sagaliba Government Quarters sing yingsinkre Cluster Development Program ki matangda nomagi oiba awareness program pangthokre President Draupadi Murmu na Aizolda Indian Institute of Mass Communication North East Campus ngasi hangdokre loidana KYWAC wobagai kadajit na FC kaksing kunobu maithiba pikre ngasi gidi paudam pijaba matang ngasi loisinjare miyang tabiriba singbu khurumjari